Ahanbada Maroiba Pau Ministry of Home Affairs MHA Subsidy Scheme gi makhada Imphal to Ukrul Helicopter Service ngasi Chief Minister N Biren launch tawkre. Manipur Pradesh Mahila Congress Committee na International Women's Day da Nairinian Saman Samarogi program haudokuna nupi singda achamba khudol amadi certificate piduna ikai khumnaba utuna lakre. Kwakta khunauda Manipur government na nauna saba PHAC amasung school ama yauna yum khara kukilal hauba singna mainatum na thadoklamne hairi. Amadi Supreme Court of India na SBI da electoral bond gi akupa marot hayengmak pikhatna ba khanghan khre. Kurumjari Mami TV News meeting tabiri basingbo like Kuram Thoi CHANU na taramna okjari. Pausandok na bizari. Ministry of Home Affairs MHA Subsidy Scheme gi makhada Imphal to Ukrul Helicopter Service ngasi Chief Minister N Biren launch tawkre. Manipur gi Chief Minister Nongthongma Biren mahaki Secretariat holda Cabinet Minister MLA amadi government gi makok thongba officers sing yauna Imphal to Ukrul Helicopter Service hodokre. Ngasi dagi haudokhiba Imphal to Ukrul Helicopter Service asina district ani marakta chathok chashin tawbada henna khudong chahan batana tana lalon itik tawbada amadi chawkhat thorang development project kaya dasu henna khumang chawsin bangam lagani hairi amadi district transport office su district manga Jiribam Kakching None Farzol amadi Kamjong da hangdokre thoram asiga mari leinana Chief Minister N Biren phongdokhibada Manipur gi itihasta transportation gi lamda maru oina chingi lambi sing nongching tarakpa matamda natana deforestation maram oiraga landslide toina thoktuna khudongcha daba amadi khudong thiningai oiba maramna matam kuina dage home ministry da chingi mafam singda helicopter service taunaba taksinduna lakhibani haujikte ukrul gi ichilenau sing awana taba matamda khudongcha daba kaya leirambadu ngasi dagi koklagani haiba wafam kaya thamki Imphal social pulai Imphal Aizol Bhaya social pulai Imphal Lairosing Maui Lake Imphal Dimapur Bhaya Lairosing Lake Imphal Ukrul masi launch tawbani sidai ki maching matunda koi awi khan hore lere bagi tamil lere ado le pa tai jaga sing haiba le wanu liba basic head quarter kadana tala ade ko jaga sing du koi masi yo hunna ba kan honari anu ba ani suba helicopter service Amaromda ngasi hapta kangzaibungda pangthokiba thoram Development of Manipur Building and Other Construction Workers Welfare Board MBOC WWB haina mingthonba thoram aduda Manipur gi Chief Minister N Biren labor card singin thokhiba loinana tongan ba welfare schemes development project amadi sustainable growth ki program amasung tongan ba sector singi financial benefits fund amadi direct benefits transfer oina masa gi account da phangpham thokpa mioi singda haktheng na yen thokhi Mahila Congress ki President Mutum Sarma Devi na luchingduna Manipur Pradesh Mahila Congress Committee na haukiba Mars Nipangi International Women's Day da Nari Nyay Saman Samarogi program haudoktuna nupi singda achamba khudol amadi certificate piduna ikai khumnaba utuna lakre ngasisu MPCC ki President K Mega Chandrana certificate amadi lengyan piduna nupi singbo ikai khumnaba utli Bisnupur Thaubal Imphal West amadi Imphal East su District Mahila President Singge luchingduna nupi singda ikai khumnaba tha tara henna fajilaklaba Manipur gi irang asina maram oiraga lanjenariba nupi angang kaya awaba mayoknari masigi marakta chabok pinupi kaya amasu khudong chadaba kaya thengnari asigumba kaya asi ushinadana PM Narendra Modi na kayam kuina tumdana laikhini irang asina maram oiraga ima event Maira Paibi kaya ngasi fauba yumda ahing yarek pa fangdana leirakli masida sunatana relief camp amadi loizing loya da leiba nupi kaya senmitlon mangkhibana
imung pubada awaba kaya mayoknari asigumba awaba kaya asi CMN Birenna kayam kuina yengduna laikheni hairakli Maitai Langwon Group na hauzik magthokliba irang asina maram oiduna tongan ba khunsingda ngak seliba village volunteers unabaga loinana mating pangbagi khongchat makhacha thakre ngasisu Maitai Langwon Group ke members singna sabangkho khunau da chatuna hairiba khunsida ngak seliba UFO gi thomi sing unabaga loinana lupa lising tara gi mateng amasung piramkhi hauzik Manipur da thokliba kuki narco terrorist singna micham miyam da chatharagliba war crime asi sokhalaba awa ana asok apan nanglaba singda tengbang khongchat makha chathakigani loinana khun ngakliba village volunteer itin inaw sing ima ipen sing lobiriba thodang bu pukning thogatpaga iroinana angama mateng pangnaba matam pumnamakta Maitai Langwon na chita lepli haiki Progressive Artist Laboratory Complex Lambao Khongda Manipuri Jagoigi Guru Thiam Tarun Kumar na Murti Khinnaba Fampak Hongbagi Thoram Pangthokre Thoram aduda PAL gi President Professor H Tombi Manipur Cultural Council gi President K Radha Kumar KWAF gi President Buddha Chingthamna maruoiba thodang lauki Guru gi Murti asi lakliba megi kunmathoida haugadawriba PAL gi Golden Jubilee haudokpagi thoramda maikhum hangdokani hairi Kwatha khunawda Manipur government na nongna saba PHAC amasung school lama yauna yum khara ko kelal hoba singna maina tumna thadoklamle hairi Manipur da tha 13 fazilaklaba karamba matamda ingtapa santi leba lamdam ama oigani haiba khangdana leiriba chairak asita ngarang numidang wairam pung manga makhairam tarakpa matamda Indo Myanmar border pillar number 81 gi manakta leiba missing yamzadaba maitaina khundaduna leiriba kwakta khunawda masakhangdaba ko kelala hulup singna chingnaba miyoi singna mai thadoklamle hairi haukiba chahigi me ahumdagi haurakhiba irang aduna maram oiraga kwakta khunawgi miyoi sing lanjenna khiba amadi safagadaba mafamda punna leinaba maramna ngarang chakriba yum sing adu miyoi amata leinadabana maramna asok apandi yaudi hairi State Bank of India na Supreme Court of India da electoral bond gi akupa marol pishin bagi matam sangdok piu haina Supreme Court of India da ayaba cherol pishin duna haizarakhi badu Supreme Court of India na kaktat pagaloina na hayeng mak electoral bond gi akupa marol pigadabani haina State Bank of India da khangan kre hairi ningsing bayabadi BJP lengak na money bill oina puthoktuna Chatnaba Hokiba electoral bond adu unconstitutional oi haiduna kaktat pagaloina na electoral bond gi manung chana political party singda kanana kayam yamna senfam mateng panglakhibagi report SBI da Supreme Court of India na khangan kibani hairi electoral bond gi kuthangda India da leiriba political party singda punna crore lising tarani thoi panglakhi hairiba senfam asigi manungda BJP party da apunba crore lising taruka chamanga hufu taruk oiraga lemhoriba senfam sing aduna India da leiriba political party singda panglakpa senfam ni hairi Congress party gi maikai dagi electoral bond gi manung channa fangkiba senfam sing adugi akupa maro State Bank of India na matam chana pikhat pangam khidaba aduda yaningdaba fongdok pagaloina na State Bank of India da BJP lenga ki maikai dagi electoral bond gi report adu pikhatanaba sinba aronba khujin thorangni hainasu BJP party busu marasi duna lakhibani hairi Ninth Nongin Manipuri Music Video Competition 2024 Lakliba April Mapan Mami Numit Birth of Manipuri Cinema Asida Pangthoklagani Haina Film Forum Manipur gi General Secretary K. Ronald Chandra Maitaina Thadorapa Cherol Amana Khanghalakli English Tingani Kunithoi gi me amadagi
English Singani Kunmarigi, Mars Kontramathoi Fawbagi Manungda Film Forum Manipurna Preview Tauraba Manipuri Music Video Album Singna Competition Asida Sarukyaba Yagani. Competition Asida Sarukyanabagitamak Entry Form Amadi Rules and Regulation Chatampatha Film Forum Manipurgi Office Tagi Office Matamda Laklaga Lobiraba Yagani. Maruoina Leibak Ningba Music Video Album Singdasu Henna Meeting Thamjagani Haina Cherol Asina Makhatarakli. Manipur State Sumang Lila Council na Sumang Lila gi Fampakta Achoba Fida ama Kalamba Thoidokna Miyamna Ibai Thoiba Hairaga Hena Khangnaba Saknairaba Dilaroi Oinam Thoiba Naharup Mayai Lekai Imphal East Leiba Ikhang Khanghodana Lekhidabada State ki Thakta Sardanjali Katuna Awaba Phongdokpagi Thoram Pangthokre Thoram Asida PH Kunachandra Sarmana Lifetime President Sumang Lila Council M. Purnima Silaima, President, Manipur State Sumang Lila Council, L. Tarpon Singh, Advisor Sumang Lila Council, Khetri Zugindro, Chairman Award Committee Sumang Lila Council na Presidium Member Singh Oina Sarukya Ki. Manipur State Sumang Lila Council ge Lifetime Secretary Sokrak from Hemantana Thoram Dugi, Taramna Okpagi Warol Thamkibaga Loinana, Lila Roy Thoibana, Ngalingay Matamda, Sumang Lila Gidamak Kathok Piramba Kayabo Singh Thaki. Thoram Asida, Sumang Lila Council ge General Secretary Yumnam Nila Chandra na Haikibada, Sumang Lila Gidamak Kathok Piramba Singh na Lekidraba Matamda State ki Thakta Ikai Khumnaba Utpa Haibasi, Sumang Lila Kannaba Ihau Sagatpa Council Asigi Calendar Thoram Amani Loinana Kunai Asi Kannanaba Thodang Singi Manungda Lila Kannaba Ihau Asisu Amani Haibada Haimanba Thokloi Haiki Mahakna Lekhidabada Sumang Lila gi Taibangda Achoba Mafam Ama Hangduna Lehoragani Sumang Lila Council na Lehoriba Imung Manungi Awabadasu Sarukyari Haiki Inkumza Lising Taramapanga Marifuni Thoida Imphal Zatra Kam Drama Association gi Miyamna Yamna Pamna Kibalila Khamnu 82 Haribalila Asidagi Mahakpu Ibai Thoiba Haina Khangna Kibani Sumang Lila Shakna Ida Oza Amana Java Matamda Manipur State Sumang Lila Council na calendar Haibare calendar Haibasi Karam Banumita Karam Batan Karam Banumiti Haibase Masi Kangdaba Yadaba Dumuna Aku Sumang Lila Council Masi calendar program the Yabugi Matungina Nasimba Homista Condolences Sumang Lila Council na Homista Leikhidraba Lilaroi Asina North Imphal Manipur Jatra Mandal Naharol Khongthang Artist Association na Chingba Lila Kanglupta Yauramki Lilaroi Asina Lila Chamagi Mathakta Kumlakhibada Natana Lila Kayasu Direction Pirambaga Loinana Best Actor Best Direction gi Mana Fangki Matam Sang na Miyam gi Seba Tauram Laba Matung Inkumza Lising Anitara Taretagi Hakchang gi Fibam na Maram Oiraga Peacemaker Artist Association gi Lila Kanglupta gi Pothaki Mahakna Pamna Sanaramba Lila Singh Maru Oina Abir Khan, Kaisam Thong Thoibi, Refugee, Sabisano Express, Love 2000, Fazabigi Mapu, Tamo Miss Call, Bye Bye Imphal, Kaidongai Chatkani, Maugi Ibai, Inamana Chingbani. Manipur Police Control Room dagi Thadorok Pacherol Amada, Haukiba Pung Kunmari Asida, Mafam Karada, Kongjang na Chingba Taudo Karatok Rabasu, Mapung Oina Security Force na Laksinduna Thambangam Ki. Security Force na Chingamasung Tamda Tibu Humagi Tabak Chataki Hairi. National Highway Anida, Lamdam Asigi Tangai Fadaba, Nongmada Changda Yadraba Polampu Bagari Chani Gayangkai Humdoi, Hairi Balambi Asida, Apan Bayaw na Pusilaki. Makata na Poche Pusilak na ba, Kudong Tiningai Oiba Mafam Kayadasu, Security Force na Akan Section Tharang Laukhatki. Manipur gi district pumnamakta pamdaba thaudok thoktanaba kidamak punna checkpoint chamaga nimfuda achat awong sing check tobada chingnaba ching amasung tamda punna mioi chahunga kontra fagatuna wahang pahong chathaki hairi. Miyamna semjin sajinba video amadi aranba pauda thazabiganu amasung achumba sengba I pau khangbining labasu mobile number 9233522822 da call tobiraktuna khangbiraba yagani. Loinana lakhiba khutsu khulai singsu atuba matamda manak nakpa police station natraga lenga ke security miyoi singda sinabiyo hainasu Manipur Police Control Room na thadorakpa cherol amada hairi.
Manipurda punna khunda leitaminariba Maitei Pangal Ichin Inau Singda Amukogi Secretary Publicity Laisram Krishna Chandra na Thadora Pachirol Amada Yaifa Pauza Pirakli Maitei Pangal Giam Namaru Oiraba Ramadan Allagi Ramat ki Tha Adu Hayeng Tarik Tarani Thoidagi Hauragani Numit Asina Lakpada Nungaiba Yaifaba Chaukhatpa Adu Mapu Mana Lamdam Asigi Punna Hingminariba Kanglop Furupki Miamda Bibiba Oirasanu Haina Mapugi Mafamda Thauni Jabagaloinana Yaifa Pauzel Adu All Manipur United Club Organization Amukona Maitei Pangal Amadi Manipurgi Miamda Bizari Nungai Yaifaba Punsi Amadi Leibak Khunargi Yaifaba Thauni Zagadaba Matam Asida Iramdam Manipur di Tangdu Leitadraba Fibam Amada Leiri Asigum Laba Numit Asina Lakpada Maitei Pangal Khakta Natana Punna Hingminarakliba Kanglop Furup Singgi Achet Pamari Adu Sagat Pangamnaba Aikoi Punna Hotnaminasi Haina Cherol Asina Makhatarakli Moreda crore amagi drugs fare hairi Moreda Central Amadi State Force ki apunba security force na pangthokpa joint operation da Moreda leiba ngamkhai vengda Sebas inspection bungalow amasung helipad manakta carton box amada haptuna thamlamba crore ama henbagi WY tablet dising kun fagat pangam kibagaloinana makhataba aingi oiba thabak lokhatnaba More police station da polam sing adu sina khre hairi DC Imphal Eastna GP Anova PRI gi maming thoglakliba si yabangam loi hanagi PRI sing aduna adum chatna hanbiyo haina ngasi GP3 gi masing yamlaba job card holder sing na Porompata leiba DC office talaktuna memorandum ama pisin kre Thambal Khong GP top dusara GP amadi top Nauria GP gi manungda leiba yamlaba nupi singna DC unaduna memorandum adu pisinaba DC office ki mamangda punki adubo DC masadi unaba fangkide hairiba memorandum adu DC office ki STC branch officer da kusina ki GP3 ge job card holder singna DC na hantak thogliba PRI ge order asi chatnaba yaroi haina phongdok na ki memorandum adu bisinba lakiba M Priolata Kaubi job card holder amana haukiba tang taretta DC Imphal Eastna anoba PRI sing khale haina order ama thokki order adu ubada angakpa ama oiki Hauzik leiriba Gram Panchayat asige matam loiduna anoba mikhal ama pangthok tringai makhata ba thabak punaba haiba Leiringai DC Imphal Eastna GP3 asige oina anoba PRI gi maming thoglakpasi yamna laibak thibani hariba order asi kakpiyo haina ngasi DC da memorandum piba lakpani adubo DC unaba phangkidre DC na thokliba order asi athubada kakpiduna hanagi PRI sing aduna makhata ba puhanbiyu karigumba thokliba order adu kaktaba tarabadi miyamna akanba khongjan changchingani haina phongdokhi Paugi barak thatna atenba break ama Department of Education, Schools, Government of Manipur na thorakpa notification amagi matung inna Board of Education Manipur gi Controller of Examination on deputation da khananaba kidama eligible oiraba candidate sing digi self appraisal application kauri break ki matung taramna ukchari Maitei Mayek po Assam gi school college singda tamba yabagi khudongchaba piragani hairi Assam gi Himanta Biswa Sarma na luchingba government asina ngarang form kiba cabinet mifam amada kubna khanaraba matungda Assam da khunda leitaduna leiriba Manipuri singi damakta Maitei Mayek po manghandana yokhat pagaloinana hena chaukhatnaba khongthang ama oina Assam da leiriba school college haibadi educational institution singda Maitei Mayek po tamningba miyoi singna tamjaba yagani khudongchaba piragani hairi
Mizoramda yamlaba Mizoramda Myanmar amadi India gi yamlaba senfom ga konana miyoi taret fare hairi. Mizoram gi Longklai district ke manung chanba Bungtlang Junction da Assam Rifles na achatawong sing check tawbada Myanmar notes kiat crore mari lakh humfutra mapan ga lising yang kai manga amasung Indian rupees da lakh ani lising marfu taruk ka konana miyoi taret fagat pangam le hairi. Thang tagi masana asi ngasidi sport world da changlagtuna malemgi miyamna yamna pamnaraba masana ama oire haina World Thang Ta Federation ge President Huidrom Prem Kumar na phongdokre wafam asi ngasi yumnam Huidrom da leiba thang tagi sanglenda pangthokpa World Thang Ta Day gi thoram da phongdokkibani thang tagi sintak purel leikidraba RK Sanahal gi mafamda leisu katuna ikai khumnaba utki Listing ani taramathoi gi March ki tang taramathoi dagi taramari fauba Imphal da pangthokiba World Thang Ta Championship adugi haudokpagi numit adubu World Thang Ta haina numit adubu ningsingduna pangthokpa thoramni World Thang Ta Federation ge President Huidrom Prem Kumar na makhataraduna aikhoi gi laioi kharba ipa ipu singna yokcharamba thang ta gi masana asi ngasidi tongan ba championship singda yaure School Games Kelo India dasu yaure malem gi miyam na pamnarakliba games asina aikhoi gi puwari bu malem gi miyam da khanghalle ngasi gi numit asida aikhoi na palan thoram pangthokpa asina stage asida World Championship ama pangthokki haiba adu ningsing baga loinana aikhoi gi sanaroi singna hena hotnaning bagi wakhal pokhanbani haina phongdokki Sigi numit asimakada lising amaga da lising ani ga taramathoi da gi akoi gi tang taramathoi da tang taramari haugi gi 2011 da kinna ahanba World Thang Ta Championship se Imphal ki Indoor Stadium da pangthokki aduna maduda leba ke amarum laki hai ribes da malem gi leba ke adagi koi gi thang ta sanaroi singna hai ba kanglei ma gi akoi gi masai gon sa laktana khong ta gi numit World gi Championship ama to gi numit se Universal Friendship Organization Easter Headquarter Number 3 Yaripok Top Chingthagi General Secretary Devendra Mangang Chana Thadorokpa Cherol Amada Lakliba March Tarahumdoi Lamtagi Marini Panba Yumchakaisen Numitta Poiro Khongjin Branch na Karigumba Amata Khangalamba Amadi Taklamba Taudana Battalion Asigi Ming Sizinaduna Sanglen Sang Kaba Yaroi Amasung Masida Thorpa Afafatagi Daita Khudingmak Branch Asigi member Singna Mastana Yana Pugadabani Haina Khanghalakli Rajiv Gandhi National Institution of Youth Development ge meeting makhada Lilong Haurebi College amadi Koro Education Foundation ga khuchanaduna numit humni chatharakpa Job Readiness Training for College Youth haiba loisinbagi thoram ama college asigi multipurpose hall da pangthokre masak naiba miyoi kayana presidium member oina saruk yakiba thoram aduda tongan ba hiramda khanghairaba resource person kayana maruoiba wafam kaya thamduna mahairoi singbo tahankhi thoram aduga mari leinana Lilong Haurebi College ke principal professor MDA Satar Sahana hai lamdam sida thabak fangdabagi problem chawna mayok nariba asida training program asina chawna kana bapi bangam lagani mahairoi singnasu lenga ki thabak fangde haiduna pugning wakhal hanthaba tawroidabani graduate loisilaba mahairoi singna matau karamna isaga chanaba job fangani haibagi matangda sugaina training program asida takli masina India amadi foreign country singda isagi chanaba job sing araiba mawongda thiba ngamlagani haiba wafamsu Lilong Haurebi College ke principal professor MDA Satar Sahana phongdokki Training for Youth habasi ekoi college gi maruaina 5th and 6th semester ke chhatra singda aikoina masigi training ji pijabani masigi pibagi maruaiba maramdi makoi si graduate IGS 5th 6th semester je loisilaba matungda makoina job thibagi tang unemployment problem jamna laibanina job thibagi jam dakar oiba aduna job to karamena thili maga sanaba job karamena khangani India amadi India gi mapanda su job sikarma mawangda thigani Lamboy Khongnang Khongda ngasi March Taramathoi asida Dakar Kinos Manipur Cancer Care Institution and Research Center Imphal na nomagi oiba free checkup camp ama pangthokre
Angang yauna mioi chahumgi mathakta medical team asina yengki amadi hidak langthak singsu yanthokki. Thoram asida Ayushman Bharat Health Account ABHA account singsu hangbiki amadi cancer makhal taruk haibadi kok ngakli thabak lungs prostate colorectal amadi cervical gi oiba singna kai tholakpa yaba amadi kamdongna tholakhi haibagi matangdasu khanghanki. Thoram asida doctor, medical coordinator, screening and early detection, business development, women wellness coordinator, command center executive ki Thaubural Singh amadi Karkinos ki nurse, pharmacist, technician, front desk team su sarukya ki. Hayengdagi haugadoriba Islam lining chatpa Musulman Singhi Roza Ranjan Than Lakpada Manipur Pradesh Congress Committee gi Minority Department gi Chairman MD Zakir Hussain na Miyam Damaru Oina Musulman Ichil Inaw Singda Yaifa Pauzil Pizari Kalakpa Yengtiba Mihau Chauba Pap ki oiba napal kayadagi ngakthokpa ngamnaba thama chupna chara henduna pugning indribu laksinduna alamapu mahakna yabinaba penbinaba pangthokpa thoram Ramzan gi roza thana lakpada chaukhatpagi lambida hena khumang chausinba nungai yaifaba aikhoi punna nungshi chana na hingminnaba punna chaukhatminaba kalak yengthinaba leitaba maru oina sengnaba tha asina lakpada lamdam asida leiriba tangdu leitadaba Hatna sunaba khudingmak lepkiba oirasanu amasung aikhoi pumnamak nungshi chanana punna hingminaduna santi leiba ireibak iramdam ama purakpa oirasanu haina cherol asina makhatari. Poirin lay marol mayra paibi apunba Manipur gi masaloy sang amada oiriba poiray itagi advisor oina thaupubirambi ima sanasam ongbi ibem hal leima haukiba tangmanga leipak pokpa numita leikhidra bi ima sanasam ibem hal mahakna hingdingai matamda punsida iramdam Manipur gi oiba leibaki thaudang kaya kathokpaga loinana yarami thaudang asimak mahaki punsigi aroiba matam phauba yaramki mahak lekhidaba asi poirei itagi poirei leimarol maira paibi apunba Manipur gi amadi iramdam Manipur gi mangjaboi hore mahakna lekhidabada poirei itana thamoi sokna nungaitaba adu fongdokchari leikhidrabi gi THOI mirilna mapu magi leikolda ingna chikna leijaba ngamnaba aikhoi khwaina mapu gi mafamda thauni jari leikhidrabi lana thauram lakliba tarik 15 taruk nipanba irai numita thokle maram aduna poirei itage thaumi singna imagi lana thauram asibo yawbinaba poirei itage maikaidagi hairakli. Chahi ama mapung fazilaklaba Manipur irang asi handak marak khara ingtha taptharure haina miyamgi pukningda faunaki adubu hantak amuk nohongna na kwaktha khunauda leiba lenga ki school building primary health center amadi lanaigi yumsing yauna mai thakiba asi COCOMI na thadorak pacherol amada haksinna condemn tawrakli amaromda ngarang nahan state police ki damak tata truck amada nung lengoi puduna chatkiba maitei pangal ani more da tamthina fu chaikiba case adu mari leinana chathaba state police ki investigation da athingba pikiba tanatana police ki marol sokpa masa paiduna inkiba social media da viral oirakre viral oikraba video footage asida ngasi ngarangta moreda lo kaina haizilakiba chin ko kimi top singna moreda makhoina tawningbata tawgani kana amata na thingbigi right leite masi ko kileni hakiba central lengak amadi Manipur lengak na taraina lofom thokte athuba matamda logi matik chaba action lokhat kadabani miyamgi asigum laba achumba kholaw asi
पालिबा लेंगाक असिना हंजिन हंजिन थवoi वावोइदना लाकपा असि कुइरे मणिपुर मियाम पुंबगी अकनबे इहौ अमा सोइदना लाक्तनबा सिनबिगनु अमदि लो लेबा लेंगाकनी हाइबा खंगहनबियो फुरुप कांगलुप खाइदना मिचंग मिखाइ नाइदना थबक पाइखतकदबनी मखा ताबा पामदबा थौदोकसिंग थोक्तनबा अथुबा मतमदा मियाम खंगना थबक थौरम पाइखतलु हाइना चेरोल असिना मखा तारी District Legal Services Authority District Legal Services Authority DLSA Thaubalna Youth Sporting Club YSC Thaubal Kiam C5 Khungdongbam Lekaiga Punna Khuchamnana Sinduna ngasi POSCO Act 2012 Juvenile Justice Care and Protection Act 2015 amasung Free Legal Aid ki matangda Nomagi oiba legal awareness program ama Kiam C5 Khungdongbam Lekaida leiba YSC gi ground da pangthokre awareness program adu hodopagi thoramda district and session judge Thaubasu oiriba District Legal Services Authority Thaubal gi chairman Samom Ibjen District Legal Services Authority Thaubal gi panel lawyer sing Mayang Lambam Swami amasung MD Jakir Hussein na dice member sing oina sarukya ki thoram gi mapung oiba saruk ama oina District Legal Service Authority Thaubal gi panel lawyer Mayang Lambam Swami amasung MD Zakir Hussein na POSCO Act 2012 ki matangda amadi District and Session Judge Thaubal Samom Ibjen na POSCO Act 2012 and Free Legal Act haiba hiramda resource person oina wangang ki hiram sing asigi matangda interaction gi thoram su pangthok ki Nauram Laikai, Liwa Lambida Laiba, Tabak Potharaba, Dr. Dhokchom Jogi Yumda, Bom Amathanamduna, Aki Kang Piramba Tawombo, Yaning Dabafong Doctuna, Ngasi Wakat Mi from Ama from Crape. Nauram Laikai upon Mamaira Paibina Sinduna, Dr. THOI Yumgi Tongalda, Pangtongkiba, Wakat Mi from Aduda, Maira Lupki member sing Amadi, Imakayana Sarukyaki, Wakat Mi from Aduda, Sarukyaki bi Nauram Laikai Apunba, Maira Paibigi Secretary, KH Abemna, Fongdokibada, Dr. Gisin from the Laiduna, Miam Giseba, Tauram Laba, Hosing Tabakagi Pothaduna Lairaba, Ahal Amani, Masasu Anaba Amalabadagi, Laying Naba Mapal the Chalubada, Ngairiba, Dr. Jogi Yumda, Ngarang Nungtil Masakhang the Basingna, Bom Amatambiramba, Tawong Asi, Laibak Tebane, Kanana Karigi the Makta Tanam Libano, Haibadu, Miam the Kanghan Bio, Karigumba Bom Adu Pokaram Batarabadi, Kari Oirangane, Maram Aduna, Makhatana, Aki Akang Nang Haliba, Tawong Asi, Matung the Taubiga no Haina, Mahamakatana Fongdoki. Sakangdaba karana bom amma poka tamame aiba bom se hoika luraba tambam langi laiba ke luraba tambam masida mami bom jo kai guma poka rungai thogadi aso pannangadi degi da lobina ba sarkara lobiga da karana biga da no thoka do se praja khatang aso pannanga laiga da apang amang ba se khoi katang ta ga tara sigi marusida ibu ba haiba tare sigi ma thama pasagi demand bu oro amma bo oro kai guma yana ba ma pora aga Top Awang Laikai da Leiba, Kun Marigi, Sing Naba Laifamlen, Ama Oiriba, Ima Nong Mai Lembi Sanglen, Kedrigao Kendragi MLA, Sheikh Nurul Hasanna, Achang Basing Putoktuna, Nauna Sabaloiraduna, Miam the Kusina Kre, Ima Nong Mai Lembi Community Hall, Top Awang Laikai da Leiba Asida, Ima Nong Mai Lembi Development Committee na Sinduna, Nauna Sabaloidaba, Nong Mai Lembi Sanglen Asibo, MLA Sheikh Nurul Hasanna, Miam the Kusina Bagitauram, Kedrigao ACG, MLA Sheikh Nurul Hasan. Jila Parishad Tara Top Nauria Infal East Ketrimayum Tama Devi Top Dusura GP gi Pradhan Mayang Lambam Surbala Devi Imanong Mai Lembi Development Committee gi President Thaunauzam Kamdeep Singh na Jingbana Atoiba Mitunglen Singh Oike Nauna Saraba Imanong Mai Lembi Sanglen Asibo Miamda Sinabagi Thauramga Mari Lenana MLA Sheikh Nurul Hasan na Haikibada Kendra Asida Mahang Hek Miam gi Mihud Oirakpadagi Tabak Thoram Kaya Paikhatuna Lakli Lambi Kaya Semkre Kaya Amana Semba Saba Tauri Tungan ba Chaukat Thaurangi Mari Lenana Tabak Kaya Lep Palaitana Paikhatli Loinana Kanglo Furup Kaya Punduna Semba Kangleipak Ama Oibagi Mathakta Kanglo Furup Kaya Kundaba Kendra Amasu Oiriba Kedrigao Kendra da Mahaki Maikaidagi
dharmasing ikai khumnabaga loinana dharmasing asigi laisang su sabani punna hingminasi punna chawkhatminasi haina MLA na makataki Hek vodka budi horaga ai tungan ba ketriga hogi hangaruba hainaruba tawdana ina tawbe aba ina tofam thoba ai responsibility and the accountability fix razamyana civil na ishor gi tawdandagi kahan birabage tumba representative of oina tawdu tabuk sing ai asi hoba tattana toraga larchari awal pa kayama so lebiram gani marande aina ru sibai kan de lan ngi habudile training lo idrega nam All Kwakta Youths Voluntary Organization AKYVO gi President Mirai Mayum Salamat Alina Thadorakpa Cherol Amada Hazri Islam Singhi Yamna Magun Leiba Thama Oiriba Ramadan Alagi Ramat Hauzandagi Hayengdagi Hauragadaba Asida Iramda Manipur Asida Maihorol Dagi Kunda Leita Duna Leiraklaba Islam Dharma Chatliba Maidei Pangal Amadi Tongan Bazati Kanglup Kuding Makki Mafamda Harau Nungai Bagaloinana Yefa Pauzal Pirakli Matik Makun Leiraba Tha Asina Lakbaga Iroinana Manipurda Maihorol Dagi Kunda Leita Minaduna Nushi Chana Leminaraklaba Tongan Bazati Kanglup Kuding Makpo Amukka Hena Nushi Chana Nabaki Mari Cheshina Hanbiduna Tangdu Leita Balamdam Adu Allah Mapu Mahakna Latna Balaitana Pina Viramba Oirasano Haiduna AKYVO na Mapu Mahak Mafamda Dua Tauzari Haina Cherola Sina Makhatarakli Manipur Naga People's Front MNPF ki Taramathoi Suba Mapokomol Thoram Lub Asigi General Headquarters Battalion Headquarters amasung Station Khuding da Mapung Fana Pangthokre GHQ gi Pangthokiba Thoram aduda Lub Asigi Chairman John Francis Kasung SP Kanmi Home Secretariat Ruchum Hau Defense Secretary amasung Thomas Numai Publicity Secretary na Chief Guest Functional President amasung Guest of Honors oina sarukya ki Thoram adugi Chief Guest oiriba Chairman John Francis na ahanbada MNPF ki Taramathoi Suba Mapokomon English Singani Kunmari Fauba Mapungfana Pangthok Pangambagi-damak Pumnamakpu Sembiba Taibang Mapuda Thagatpa Phongdokhi Loinana Lup asigi firada ikai khumnaba utpa amadi Lanjang asida THOI na Pontha Pikraba Athoba Yawoloi Singgi Mafamda ikai khumnaba utki Manipurda ing tappa puraknabakidamak MNPF na matam khudingmakta aikhoi pumnamakpo sembiba mapu magi mafamda thaunijari nushinaba thamoi sengba amasung akhangkanba haibasina wathok khudingmakki waroshin purakpa ngami haibasisu aikhoina kawgumsi haina makhata khi Lamdam asigi sanaroi pro MMA fighter Jungren Koren na mahaki interim MFN bantamweight mai paklaba matungda mana pibagi thoramda mahakna Prime Minister Narendra Modi da Manipur da lakpiduna thogliba irang asi loishinaba hotnabiu haina mamitagi mapi tana thogliba irang asida mioi kaya misi mina yaure amasung chaningai thakningai leitana yamna wana relief camp da leiri haina phongdok pagaloinana nauriba mahairoi singsu mapungfana lairik tamba phongdre amasung Manipur miyamgi tungi laibak tamba gamdre haina malemgi fampakta paudambaga loinana mari leinaba authority da lan asi loishinaba taksinkhre hairi This is my humble request, Modi ji. ये चुंगरेंग मेरे तरफ से मैसेज देना चाहता हूँ. हिंसा हो रहा है मणिपुर में. Almost 1 year हो गया और हर दिन लोग मर रहा है और रिलीफ कैंप में कितना लोग रहता है. खाना पीना अच्छी से नहीं मिल रहा है और बच्चा लोग अच्छी से पढ़ाई नहीं कर रहा है. हम लोग फ्यूचर के लिए बहुत परेशान है मणिपुर. और मोदी जी आप एक बार आके मणिपुर में विजिट कर लीजिए और जल्द से जल्द मणिपुर को शांति चाहिए प्लीज. अरोइबदा मरोइबा पाव Ministry of Home Affairs MHA subsidy scheme gi makhada Imphal to Ukrul helicopter service ngasi Chief Minister N Biren na launch tawkre Manipur Pradesh Mahila Congress Committee na International Women's Day da Nari Nyai Saman Samarogi program hauduktuna nupi sing da chamba khudol amadi certificate piduna ikai khumnaba utuna lakre
Kwakta Khunauda Manipur government na nauna saba PHSC amasung school lama yauna yum khara kukilal hawasting na mainatum na thadoklam le hairi. Amadi Supreme Court of India na SBI da electoral bond gi akupa marol hayingmak pikhatnaba khangan khre. Ngasigi oina Mami TV na santokjaba Manipuri Paulo Sinjare, medeng tabiri besingbo amuka hana khurumjari.